mayam ki Captain America Chris Evans na villain oiba film mayam yengbirabra aduga Tamil ki actor amana Hollywood ki katlaba hero singbu loina naikhaiba ubirabra Chris Evans ke anoba look anoba character ama puduna lagle action amadi thrilling experience tana thallaba adugumlaba hek yengkhiba mikupta mitpham hongba ngamlaroidaba phajarawa CIA ge wari paring amana backbone oiduna ayeng bababok singbu nungaiba sangsar amadu humduna pubu ngamliba adugumba film amani The Great Man 2022 da release tawkiba American action thriller film asigi director de Anthony and Joe Russo ni film asida saktam langliba maru oiba miyoi kharagi maming panjarvada film asigi main lead role Cortland Gentry natraga Sierra 6 ki saktam langliba misak asidi Ryan Gosling ni aduga Lloyd Hansen ki saktam langliba asina miyam gi Captain America Chris Evans ni aduga Avik San natraga Lone Wolf hariba kanamtana maithiba piba ngamdraba misak asigi saktam langliba South Indian actor Dhanush aduga Clear ki saktam langlibi asina Julia Butters ni wari hogdringaida mayamda karigumba wafam amatang ai hana sengtok sa hoge film asida sinariba English ki londa sing asi makhoi gi chanabi lon nat amasung ekhoi gi chanabi hongna lonchat singa khenaba maramna handokpada hek maring marang ba yarbasu yariba makhai chanabo mawongda handokpa yanaba honajai film horokpada 2003 gi matamda jail amigi manungda phajin duna thamlamba Cortland Gentry bu CIA gi agent Fitzroyna wahang pohung tawduna leramba ulei Cortland asi mihatpa mo oizergasu mabukchel sengba thongna phaba miyoi amani haibasi Fitzroy na ubu fanglami Fitzroy na chewing gum ama piradun haire nangi jail da leibagi matam asidi yamna sangi nangbu jail asidagi thadorokpa matamdadi nahak hanuragani adubu nangdi yamna matik saba miyoi amani nakhoi matik saba midi mpham sida leigadaba natte nangdi mapanda thabak tawgadabani aduna nang aina haiba illu ai nangbu jail dagi thadokpige wafam singadu tarba matungda Cortland na nangna aingonda thawjal ulpidoisina karigino haina hanglakpa matamda Fitzroy na haire nangna CIA gi damakta thabak tawba aina pami CIA gi Sierra ko program ama lei madugi damak aina nangbu nekpa pami aduga nangi thabakna malem sigi tamthiba mi hatpa singbu hatkadabani nangna aikoi gi damakta adugumba fattaba miyoi sing adubu hatkini aduga aikoina nangi mateng panggani matam khudimukta nangbu sogatkani munna khallaba matungda Cortland na Fitzroy gi wa adu yarami sahi tarani pan hokre ulak liba matam asi 2021 gi matamni hojikti Cortland asi Sierra 6 haina kore CIA gi tongan ma mission mayam ama mai pak na sathakhraba matungda numit asida 6 asi Bangkok ki club amada mi ama hana nabgi damak CIA gi kangbu na tharakpani 6 na club adugi manungda angang ba suit ama setuna formlaga kanagumba ama lakpa ngaiduna lerami Tanjaduda Miranda Kobi agent ama laktuna 6 ta plastic ki water gun macha ama piroklami plastic gun adudi mi hanabo oiramdre thong ama bo hangnaba aron ba so ama oiramle madu sijinaduna thong ama hanglaga 6 na ka amagi manungda sangle ka adugi mathakta leiriba mi gi khonglam sing adu 6 na uba fangi phamung amada 6 na box ama fanglame box adu hangdoktuna sakti leiraba nongbai ama lokthokle Sakti leiraba khulai ado hojik 6 na sihinanabagi damakta sem saduna leikre 6 ki pambom na tariba takpham masina 6 asi mafam kayada sifam nafam khangdraba tamthiba mafam kayada su CIA na thajilurba phawbada hinghorba misak amani haibasi utli Danny Carmichael koba CIA gi center chief aduna CIA operation center dagi 6 ta paw phawner duna hairei aikoi gi target oriba nupa aduna National Security gi oiba aron atupsing leak ohelakadore maduna aikoi khudimak khudong thibada tahalakadori bani nangna upai ma tawduna ngasi mahaki thabak adu mapung phadringeida mahak suksoi soidana hattaba yadabani Carmichael na atopa sujen kobi CIA agent amad hanglai thabak asi pangthok hanabagi damakta thajaba yaba aikoi gi mi amada thabak asi tawanbagi mahutta Sierra agent amada oina tawhalise karigino maduda sujen haire mafamdada thanaba mafamdoi anakpada akhoi mi amata leitabagini aduga 60 mafam adwai anakpada lerami aduga mamangda mahangna tawrkiba thabaksingdasu adum phajana mathau tawkibani matangsida CIA gi kangbuna 6 pu sijinaningba mawongda sijinaba aduga 6 ta thajabasu thambidaba makhoi gi oinasu singthanabidaba mawong asi uba fangi Fitzroy ga loinari kandadi thabakse fajana tawminaram bajani adubu matam sidadi Fitzroy su thabaktagi pathakre
ꯃꯇꯝꯁꯤꯗ ꯂꯩꯍꯧꯔꯤꯕ CIA ꯒꯤ ꯑꯦꯖꯦꯟꯁꯤꯡ ꯑꯁꯤꯅꯗꯤ 6ꯄꯨ ꯊꯋꯥꯏ ꯊꯧꯁꯥꯅ ꯂꯧꯗꯦ ꯑꯗꯨꯕꯨ 6ꯇ ꯁꯤꯟꯅꯈꯤꯕ ꯊꯕꯛꯇꯤ ꯁꯣꯏꯒꯟꯗꯦ ꯍꯥꯏꯕꯁꯤꯃꯗꯤ ꯃꯈꯣꯏꯅ ꯈꯪꯉꯤ 6ꯁꯨ ꯁꯤꯟꯅꯔꯛꯂꯤꯕ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯅꯕ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯗꯨ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯍꯥꯠꯀꯗꯕ ꯃꯤꯁꯛ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯍꯥꯠꯀꯗꯕ ꯃꯤꯁꯛ ꯑꯗꯨ ꯂꯥꯛꯄ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯑꯦꯖꯦꯟꯁꯤꯡ ꯑꯗꯨꯅ ꯎꯔꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯄꯥꯎ ꯐꯥꯎꯅꯔꯦ 6ꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯄꯥꯗ ꯃꯊꯛꯂꯣꯝꯗ ꯐ꯭ꯂꯣꯔ ꯑꯅꯤꯃꯨꯛ ꯂꯥꯟꯈꯠꯂꯒ ꯂꯩꯕ ꯀꯥ ꯑꯗꯨꯗ ꯍꯥꯠꯀꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯆꯪꯂꯛꯂꯦ 6ꯅꯁꯨ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯁꯛ ꯑꯗꯨꯅ ꯆꯪꯂꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯇꯥꯔꯤ ꯑꯗꯨꯒ ꯀꯔꯤ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯂꯤ 6ꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯂꯩꯔꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯑꯦꯝ ꯇꯝꯈ꯭ꯔꯦ 6ꯅ ꯅꯣꯡꯃꯩ ꯀꯥꯞꯂꯝꯗꯥꯏꯗ ꯑꯉꯥꯡ ꯑꯃꯅ ꯊꯠꯆꯤꯜꯂꯛꯂꯝꯃꯤ ꯑꯉꯥꯡ ꯑꯗꯨ ꯁꯣꯛꯍꯟꯅꯤꯡꯗꯕꯗꯒꯤ 6ꯅ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯇꯅ ꯑꯉꯥꯡꯗꯨꯕꯨ ꯍꯟꯇꯣꯛꯈꯤꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯀꯥꯔꯃꯥꯏꯀꯦꯜꯅꯗꯤ ꯑꯉꯥꯡ ꯑꯗꯨꯒꯤꯗꯃꯛ ꯋꯥꯔꯨꯒꯅꯨ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯂꯣ ꯃꯔꯝꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯤꯁꯛ ꯑꯗꯨ ꯍꯥꯠꯅꯕꯒꯤ ꯇꯥꯟꯖꯥ ꯅꯥꯟꯊꯣꯛꯍꯟꯈꯤꯕ ꯌꯥꯗꯕꯅꯤ ꯍꯥꯏꯅ ꯌꯥꯊꯪ ꯄꯤꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯇꯣꯉꯥꯟꯕ ꯑꯦꯡꯒꯜ ꯑꯃꯗꯒꯤ ꯑꯉꯥꯡꯗꯨꯕу ꯁꯣꯛꯍꯟꯗꯅ ꯃꯤꯁꯛ ꯑꯗꯨ ꯍꯥꯠꯄ ꯌꯥꯅꯕ 6ꯅ ꯍꯣꯠꯅꯔꯝꯃꯤ 6ꯀꯤ ꯃꯇꯧꯗꯨꯗ ꯈꯣꯏꯁꯥꯎꯅꯔꯕ ꯀꯥꯔꯃꯥꯏꯀꯦꯜꯅ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯅꯕ ꯌꯥꯊꯪ ꯍꯟꯖꯟ ꯍꯟꯖꯟ ꯇꯠꯇꯅ ꯄꯤꯔꯛꯂꯝꯃꯤ ꯃꯗꯨꯗ 6ꯅ ꯅꯣꯡꯃꯩꯗꯨ ꯆꯞꯂꯦ ꯕꯦꯔꯥ ꯇꯧꯔꯦ ꯍꯥꯏꯔꯒ ꯅꯣꯡꯃꯩ ꯑꯗꯨꯗꯤ ꯀꯥꯞꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯦꯂꯥꯔꯝ ꯑꯃ ꯑꯣꯏꯅ ꯅꯝꯈꯤꯔꯝꯃꯤ ꯊꯧꯗꯧꯗꯨꯗ ꯑꯁꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯀꯥꯔꯃꯥꯏꯀꯦꯜꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯦꯂꯥꯔꯝ ꯈꯣꯡꯂꯛꯄ ꯑꯃꯗꯤ ꯃꯩ ꯃꯨꯊꯠꯈꯤꯕ ꯑꯗꯨꯗ 6ꯅ ꯍꯥꯠꯀꯗꯕ ꯃꯤꯁꯛ ꯑꯗꯨ ꯍꯟꯈꯤꯅꯕ ꯊꯣꯔꯛꯂꯝꯃꯤ 6ꯅ ꯃꯤꯁꯛ ꯑꯗꯨꯒꯤ ꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ ꯃꯤꯁꯛ ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ 6ꯅ ꯑꯃꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯈꯣꯟ ꯊꯣꯛꯍꯟꯗꯅ ꯃꯊꯪ ꯃꯊꯪ ꯍꯥꯠꯇꯣꯛꯂꯝꯃꯤ ꯃꯗꯨꯗ ꯃꯤꯔꯥꯟꯗꯥꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯂꯝꯃꯤ ꯃꯤꯁꯛ ꯑꯗꯨꯅ 6ꯄꯨ ꯎꯈꯤꯕꯗꯒꯤ ꯃꯥꯕꯨ ꯍꯥꯠꯀꯗꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯗꯨꯅ ꯃꯤꯡꯁꯦꯜꯒꯤ ꯐꯛꯂꯥꯡꯗꯨ ꯐꯥꯎꯗꯣꯛꯇꯨꯅ ꯆꯣꯡꯊꯈꯤꯔꯝꯃꯤ 6ꯁꯨ ꯆꯣꯡꯊꯔꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯕꯨ ꯈꯪꯉꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯁꯦꯔꯥ 6ꯅꯤ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯇꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯁꯦꯔꯥ 4ꯅꯤ ꯃꯈꯣꯏꯅ ꯅꯪꯕꯨ ꯅꯁꯥꯃꯛꯀꯤ ꯀꯥꯡꯂꯨꯞꯀꯤ ꯃꯤꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯔꯛꯂꯤꯕꯅꯤ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯈꯣꯏꯅꯤ ꯉꯝꯊꯣꯛꯅꯔꯁꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯟꯅ ꯑꯃꯨꯛ ꯐꯨꯅꯕ ꯍꯧꯔꯛꯂꯦ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯆꯝꯕ ꯃꯤ ꯑꯣꯏꯔꯝꯗꯦ ꯐꯨꯅꯕ ꯀꯥꯎꯅꯕ ꯁꯔꯤꯠ ꯁꯔꯥꯛ ꯌꯥꯝꯅ ꯍꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯈꯣꯏꯅꯤꯒꯤ ꯐꯥꯏꯠ ꯑꯁꯤ ꯃꯤꯐꯝ ꯍꯣꯡꯕ ꯉꯝꯗ꯭ꯔꯕ ꯐꯥꯏꯠ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯆꯤꯟꯅ 6ꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯕꯨꯛꯇ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠ ꯑꯃꯅ ꯊꯤꯟꯗꯨꯅ ꯈꯨꯗꯨꯝ ꯆꯟꯕ ꯂꯥꯛꯁꯤꯟꯕ ꯉꯝꯂꯝꯃꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯤꯁꯛ ꯑꯗꯨꯗ 6ꯅ ꯍꯪꯂꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯁꯦꯔꯥ 4 ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯀꯅꯥꯅ ꯅꯪꯕꯨ ꯈꯟꯒꯠꯈꯤꯕꯅꯣ ꯃꯗꯨꯗ 4ꯅ ꯑꯩꯁꯨ ꯅꯪꯒꯨꯝꯅ ꯐꯤꯁꯔꯣꯏꯅ ꯔꯤꯀ꯭ꯔꯨꯏꯠ ꯇꯧꯈꯤꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ 6ꯅ ꯑꯃꯨꯛ ꯀꯗꯥꯏꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯛꯄꯅꯣ ꯍꯥꯏꯅ ꯍꯪꯂꯛꯄꯗ 4ꯅ ꯅꯪꯒ ꯆꯞ ꯃꯥꯟꯅꯅ ꯗꯥꯔꯛ ꯁꯥꯏꯠ ꯇꯦꯜ ꯑꯕꯤꯕꯇ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ ꯀꯥꯔꯃꯥꯏꯀꯦꯜꯗ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯏꯁꯥꯒꯤ ꯏꯈꯦꯡꯂꯛꯇ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯂꯤꯕ ꯑꯗꯨꯒ ꯐꯤꯚꯝ ꯑꯁꯤ ꯃꯊꯪꯗ ꯅꯪꯒꯤ ꯇꯔꯟ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ 4 ꯑꯗꯨ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯌꯧꯁꯤꯜꯂꯛꯂꯗꯨꯅ ꯋꯥ ꯉꯥꯡꯕꯗ ꯑꯋꯥꯕ ꯐꯥꯎꯔꯛꯂꯦ 4ꯅ ꯃꯉꯛꯁꯝꯗ ꯁꯤꯔꯝꯂꯤꯕ ꯂꯣꯀꯦꯠ ꯑꯃ 6ꯇ ꯄꯤꯔꯗꯨꯅ ꯀꯥꯔꯃꯥꯏꯀꯦꯜꯕꯨ ꯐꯝ ꯇꯠꯍꯟꯅꯕ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗ 6ꯅ ꯃꯗꯨ ꯄꯥꯝꯗꯦ ꯍꯥꯏꯔꯗꯨꯅ ꯂꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯑꯔꯣꯏꯕ ꯁꯣꯔ ꯅꯛꯁꯤꯜꯂꯛꯂꯕ 4ꯅ ꯍꯥꯏꯔꯛꯏ ꯅꯪ ꯀꯥꯔꯃꯥꯏꯀꯦꯜꯕꯨ ꯊꯥꯖꯕ꯭ꯔꯥ ꯁꯤ ꯂꯧꯗ ꯂꯧꯅꯦ ꯀꯥꯔꯃꯥꯏꯀꯦꯜꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯅꯤꯡꯁꯤꯡꯂꯨꯔꯒ ꯑꯃꯗꯤ 4ꯒꯤ ꯁꯤꯔꯝꯗꯥꯏꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ 6ꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ 4ꯅ ꯄꯤꯔꯤꯕ ꯂꯣꯀꯦꯠ ꯑꯗꯨ ꯂꯧꯔꯦ 4 ꯑꯗꯨ ꯃꯥꯅ ꯂꯣꯏꯁꯤꯟꯕ ꯉꯝꯂꯝꯗ꯭ꯔꯕ ꯊꯕꯛ ꯑꯃ ꯁꯣꯏꯗꯅꯕ ꯁꯤꯟꯅꯔꯝꯂꯦ ꯈꯟꯖꯔꯗꯨꯅ ꯀꯥꯔꯃꯥꯏꯀꯦꯜꯗꯨ ꯅꯣꯔꯣꯛꯇ ꯁꯣꯏꯗꯅ ꯊꯥꯈꯣꯀꯣ 6 ꯍꯥꯏꯔꯝꯂꯒ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯄꯣꯊꯥꯈ꯭ꯔꯦ ꯃꯤꯔꯥꯟꯗꯥꯁꯨ ꯃꯐꯝꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨ 6ꯅ ꯍꯥꯠꯇꯣꯛꯂꯝꯂꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯝꯃꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯐꯣꯇꯣ ꯀꯥꯞꯇꯨꯅ ꯀꯥꯔꯃꯥꯏꯀꯦꯜꯗ ꯊꯥꯈꯤꯔꯝꯃꯤ 6ꯅ ꯃꯤꯔꯥꯟꯗꯥꯗ ꯍꯥꯏꯔꯛꯏ ꯃꯍꯥꯛꯁꯦ ꯁꯤꯌꯥꯔꯥ 4 ꯑꯣꯏꯔꯝꯃꯤ ꯍꯥꯏ ꯃꯍꯥꯛꯅ ꯑꯩꯕꯨꯁꯨ ꯁꯤꯌꯥꯔꯥ 6ꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯃꯗꯨꯗ ꯃꯤꯔꯥꯟꯗꯥꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯏꯟꯇꯦꯜꯗꯒꯤ ꯍꯨꯔꯥꯟꯗꯨꯅ ꯈꯪꯕ ꯑꯣꯏꯔꯝꯒꯅꯤ ꯃꯗꯨꯗ 6ꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯁꯤꯌꯥꯔꯥꯅꯤ ꯏꯟꯇꯦꯜꯗ ꯑꯩꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯌꯥꯎꯗꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯣꯀꯦꯠ ꯑꯗꯨ ꯄꯨꯔꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯤꯔꯥꯟꯗꯥꯁꯨ 6ꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯡ ꯑꯗꯨꯗ ꯉꯛꯂꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯃꯗꯤ ꯂꯩꯔꯦ ꯈꯜꯂꯗꯨꯅ ꯃꯗꯨ ꯀꯔꯤꯅꯣ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯃꯤꯔꯥꯟꯗꯥꯁꯨ ꯆꯠꯈꯤꯔꯝꯃꯤ CIA ꯑꯦꯖꯦꯟꯠ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯨꯅ 4ꯒꯤ ꯃꯁꯥꯗ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯝꯃꯤ ꯐꯣꯟ ꯂꯥꯏꯇꯔ ꯑꯃꯗꯤ ꯆꯦꯛ ꯈꯔ ꯅꯠꯇꯅ 4ꯒꯤ ꯃꯁꯥꯗꯒꯤ ꯂꯣꯀꯦꯠ ꯑꯗꯨꯗꯤ ꯐꯪꯕ ꯉꯝꯗ꯭ꯔꯦ ꯀꯥꯔꯃꯥꯏꯀꯦꯜꯅ 4ꯕꯨ ꯍꯥꯠꯄ ꯄꯥꯝꯂꯤꯕ ꯑꯁꯤꯗꯤ ꯂꯣꯀꯦꯠ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯂꯣꯀꯦꯠ ꯑꯗꯨ ꯀꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯅꯣ ꯍꯥꯏꯕꯗꯨ ꯐꯤꯜꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛꯇꯒꯤ ꯁꯣꯏꯗꯅ ꯈꯪꯕ ꯉꯝꯒꯅꯤ
hojik makhoi thawai warami locket adu 6 na pukre haiba hojikti Carmichael na su khangle 6 na makhoi gi yathang inbagi mahuta mayok to oina thabak torakle haiba Carmichael na khangle Carmichael na sujen da har e masina ne aina shara program bu mutat khrise masigi ari ba kangbu asidagi kanamata lemhan huba pamdre madada sujena madu matam changani haina kumlubu matam da sujen bu Carmichael na thokro haina isau langle duna tantor Carmichael na di 6 bu 4 hatna thaba pam khidabani atopa kanagumba ama oina 4 bu hatna thaba pam khibani maramde 6 asi ngangna bi yadaba mi amani haina Carmichael na khalame makhoi gi share program asida ngangna bi yadaba mi ngakta ngaire haina Carmichael na sorami Carmichael na 6 the phone tawduna hat kro misak adudagi karigumba maroi bu potsak ama phangbra karigumba wa khara hairamba leivra haina hanglaklami 6 na di oidaba ngangduna karisu hairamde karisu phangde haina khumlami adubu 6 na locket adu hangdoktuna yengluba matamdadi pen drive ama yauramba thengnarami game sanafam amada changlaktuna computer amada thinduna yengluba matamda pen drive adu da photo khara yauramba 6 na thengnarami adubu file khara amadi hangdokpa yaramde 6 na marks ama uptuna CCTV camera dagi ubada masak khangendana ba tawraga pen drive adu mi amada courier gi khuthangda thakirami Miranda na 6 ta Bangkok thadoktu chatnaba matam oire aikhoi gi mi singna ngaiduna leire haina call tawraglami maduda 6 na haire e ai nakhoi gi loina na chalaroi nakhoi chalamlo 6 ki wafam madu tabada Miranda su 6 ta chingnaba phawrami 6 na karigumba khara dillo sinduna thamle haina Miranda na khalami adudagi 6 na Fitzroy da phone tawrami aduga thokkiba thodok khudimak tamlami maduda Fitzroy na haire e nang yam section na leiba tai nangbu mafamdudagi nanthokpa yanaba upai ai silake somdana Sujen Kobi napi ejen amaga Carmichael ga wari sanaduna lerami Sujen adu yamna thawai warami Carmichael na haire aina Lloyd Hansen bu makha taba thabak pangthok anabagi damak kawkhrabani madu tabada Sujen na yaningdaba utladuna haire madi makok yamna chakpa mini karigumba mangonda thabak asi sinarabadi mafam khudingda akai atoitana thallagani maduda Carmichael na haire madi thabak amabu mai paktaba yade haina namfuda honabagi thawong ama leijai mathangi sinda Hansen na mi amabu on naiduna leramba ulai masi ubada mahak asi kayagi matik makok sakpuno haibado mayamna su khangbiramlagani mahak su matam amada CIA da thabak tawramba jani adubu mahaki angawba mataw adu uraga mahak pu CIA dagi lawthokibani hawjiksu mahaki hainabi asi hanba leite masagi oiba private agency ama hangdoktuna thabak leptana tawri aduga aina yadaba thabak kaya ama su tawri noma nomagi magi makok sakpagi sangsu asum hengalakli adunabu Hansen hariba ming asi tabada mi loinamak kibana thak neklibani Hansen na nupa amabu electric shock tawra duna wahang pahung chatharingaida phone ama khinglaklami maduda Hansen na magi manai amada thabak tawringaida phone singdu silent thamu haiba natrane aina noibo hairakpada minai aduna kinglaido nangi phone haina Hansen da kumlaklami phone tawrakliba misak adu Carmichael orami Carmichael na Hansen da haire nang share 6 pu hataba yadre magi manakta aikhoi gi yamna maruoiba pot ama leikre madu puraktuna aingonda sinagadabani nangi nanakta ai Sujen bu tharake tasengbadi Sujen di Lloyd Hansen ga thabak tominaba pamdabani Hansen na Carmichael da hanglai Fitzroy ga 6 kase kayam naknaba mari leinabano maduda Carmichael na mapa masagumani haina kumlai adudagi Fitzroy bu faraga 6 ki leifam soidana khangbang ngamgani haina Hansen na khankre aduga yum amadagi nupi macha amasu Hansen na mi thadoktuna kidnap tawhankre Sujen yamna sauna Carmichael da soilaliba khudimang asi nangna thoan khibang ngaktani haina cherame maduda Carmichael na khudimang asi santainanaba nangna honadaba yadabani hairakpadagi Sujen adu sauduna satkirame mathangi senda 6 adu auto ama thauduna plane amagi manakta laklami plane adu 6 pu longnanabagi damak Fitzroy na tharakpajani masamu farba khulai matik chana poirba lanmi kharana plane adugi manakta 6 pu lakpa ngaiduna lerami 6 lakpa ubada khudong thiningai oiba kari yaurokpage haiduna lanmi sing aduna section na yenglami lanmi amana 6 ta kari darkar oiba leige haina hangbada 6 na makeup amatang tumba darkar oi haina khumlaklami Miranda su somda haina khiba mafam amada yoksilaklami maduda Carmichael na Miranda da
Singapore chatluranu Berlin da oina chatlo haina phone tawsinduna hairaklami. Somdana Henson adu Fitzroy gi manakta laklami. Fitzroy adu magi marup ama sikhibagi funeral yauduna lerambazani. 6 ka kwaidigi naknaba misak hairagadi Fitzroy ni haibasi Henson na khangbadagi Henson asi Fitzroy gi manakta laklibani. Henson na Fitzroy da 6 ki leifam hayu hairakpada Fitzroy na khangdaba saduna Henson na tawkiba fattabasing adu oina ningsing handuna lerami. Maduda Henson na Fitzroy da dhamka tawraduna magi phone dagi photo amakak Fitzroy da yangalami. Fitzroy gi manaw nupa gi machanupi Claire adu Henson na kidnap tawkre haiba Fitzroy na khangmangamlami. Karigumba Fitzroy na 6 ki leifam haidoktrabadi Claire bo hatoklagani haina Henson na Fitzroy da kihanbagi mawongni. Claire gi photo ubada Fitzroy di thawai wabana loikre. 6 ka changdamnabadadi machanupi Claire ne hena lumna lawkhiba tabani. Somdana plane aduki manungda 60 wamanbadagi ngaihak tumthaduna pothari. Upai leitraba Fitzroy na 6 pu hathanabagi damak 6 pu puduna lagliba Fitzroy gi mising aduda phone khingjilami. Phone khinglakpa adu tabada Fitzroy gi mi amana phone adu paikhatnabagi damak laklami tanja duda 60 ningaidana tumduna leiba adu Fitzroy gi mi aduna ukhi. Lanmi aduna phone adu paikhatlaga 6 pu hatoknaba yathang Fitzroy dagi phanglami. 6 pu kallucho haina tharaklaga amuk hatoklo hairakpududa lanmi adusu ngakpa phawrami. Fitzroy gi yathang matung ina mi sing aduna 6 pu hatnaba changsilaklami. Adubu mamit mana singba 6 na mabu hatkadore haibasi khangbadagi mi sing adu futhanaba thawrang oina tawduna leramle. Adudagi plane manung aduda yam kanna 6 ka Fitzroy gi mi sing aduga funaraklami. 6 matomdaga lambanabada lanmi mari manga aduna 6 pu lakchaba ngamlamde. Funarambadagi hendorktuna nongmai phawba kapnarakpadagi plane adu horaktuna manungda tonglamba mising mathang plane adudagi paithoktuna tahorami. Plane adu wangna paimanbana oxygen marang kaina phangdabana sor honba wanaraklami. 6 na oxygen mask uptuna sor honaba honaringai matungdagi lanmi amana amuk attack toksilai. Makoi ani amuk ngaihak funaringai plane adu nemna amuk paitharakle. Adubu plane adugi engine sing mai sakpa horaklami. 6 na parachute ama sizinaduna chongtahauba yanaba tanja ngairingai lanmi amana amu phujilaklami. Aduga 6 dagi parachute adu mullaga chongthakirami. Tanja duda plane adusu mayaida tektuna pungkai kairaklami. 60 parachute yauduna plane adu dagi taraklami. 6 na parachute ka loinana chongthakiba nupa adugi mathakta paisinduna namnaraba matungda 6 na nupa adu hatoklaga makhada yaurakpa ngamlami. Fitzroy gi mising adudi loina sikhirami. 6 pu hatnaba honarubra haibabu makhoi gi plane adu oina ufultana kairami. Fitzroy gi lanmi asiba hakchang adudagi phone lokthokuna Fitzroy da phone torokpada Henson nadi nungaiba pauta doi oiramgani khalami. Haibadi 6 sire haibagi pau Fitzroy da mahaki mising na hairakadawagi phone torokliba oiramgani haina Henson na khanbani. Adubu phone torokliba adudi 6 ni haiba hojik Fitzroy na khangle. Fitzroy na 6 ta nangbo asok apan nangba yaubra haina hanglakpada 6 na nangna aingondagi taba pamliba paukhumse karino hangdoknaba ai hotnari haina khumlai. Maduda 6 pu hatnaba yathang pikhibado Claire bu fajinduna thamlaga hayankhibani haina Fitzroy na 6 ta fongdoklami. 6 su Fitzroy gi upai leijadaba fibam adu khangba ngamle. Maramde Claire asi Fitzroy na yamna ningjabani haiba 6 na su khangi. Henson na Fitzroy dagi phone adu lawkhiduna 6 ta haire nang na huran khiba pot adu aingonda pirabadi aina nangi nanga kakthat piroi. Maduda 6 na karigumba pot adu aigi nakta leirabasu aina madu nangonda piroi. Maduda Henson na Fitzroy da haire nangi Sierra 6 to lainingba mafamda leijasano aina mabu soidana hatkani. Henson na malemgi tongan ba mafamdagi satikruba mi mayam ama 6 pu hatnabagidamak neklami. 6 adu train ama tongduna chatpa ulai mabuki aram khorangba koknaba karigumba ahongba pot ama chaduna train adugi manungda potharami. Adubu magi khong mari aduna thongda pullaga mana tumlingaida mabu hatpa mi laklabasu khangnaba yam section na lerami. Aduga flashback ta chahi ani gi mamangi oiba thodok ama ulai. Fitzroy na 6 ta hai ai matam khara mapanda chathokadori aduga aigi Hong Kong gi yum adu miyoi kharana khangdokre. Mafamduda matam ama hektada attack torokpa yabagi akiba leire. Mafamduda aigi inaw nupa gi machanupi leiribani.
ꯃꯍꯥꯛꯁꯤ ꯍꯧꯖꯤꯛ ꯍꯥꯔꯠꯀꯤ ꯑꯅꯥꯕ ꯑꯃꯒꯤꯗꯃꯛ ꯂꯥꯌꯦꯡꯂꯤꯕꯅꯤ ꯃꯥꯒꯤ ꯃꯊꯕꯥꯛꯇ ꯄꯦꯁꯃꯦꯀꯔ ꯍꯥꯞꯂꯤꯕꯅꯤ ꯅꯪ ꯍꯣꯡꯀꯣꯡꯗ ꯆꯠꯇꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯁꯣꯏ ꯉꯥꯝꯗꯅꯅꯕ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯨ ꯃꯍꯥꯛꯄꯨ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯍꯜꯂꯝꯒꯅꯨ ꯃꯗꯨꯗ 6ꯅ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗ ꯅꯈꯣꯏꯅ ꯇꯥꯛꯄꯤꯈꯤꯕꯗꯤ ꯃꯤ ꯍꯥꯠꯄ ꯈꯛꯇꯅꯤ ꯃꯤꯕꯨ ꯁꯣꯏ ꯉꯥꯝꯗꯅꯕ ꯁꯦꯟꯅꯕꯗꯤ ꯇꯝꯕꯤꯈꯤꯗꯦ ꯃꯗꯨꯗ ꯐꯤꯠꯖꯔꯣꯏꯒꯤ ꯀꯂꯤꯛ ꯃꯥꯔꯒ꯭ꯔꯦꯠ ꯀꯧꯕꯤ ꯑꯗꯨꯅ ꯃꯥꯕꯨ ꯁꯦꯟꯅꯧ ꯍꯤꯡꯗꯨꯅ ꯂꯩꯍꯜꯂꯨ ꯍꯥꯏꯅ 6ꯇ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ 6 ꯍꯣꯡꯀꯣꯡꯗ ꯌꯧꯔꯛꯂꯦ ꯐꯤꯠꯖꯔꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯀ꯭ꯂꯦꯌꯔ ꯀꯧꯏ ꯃꯁꯛꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯍꯟꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ ꯀ꯭ꯂꯦꯌꯔꯅ ꯍꯥꯏꯔꯛꯏ ꯃꯤꯡꯕꯨ 6 ꯀꯧꯏ ꯍꯥꯏꯔꯤꯁꯤꯕꯨ ꯈꯤꯇꯪ ꯑꯣꯠ ꯑꯣꯏꯗ꯭ꯔꯣ ꯃꯗꯨꯗ 6ꯅ ꯍꯥꯏꯔꯛꯏ 007ꯗꯤ ꯑꯇꯣꯞꯄꯗ ꯊꯣꯟꯈ꯭ꯔꯕꯅꯤꯅ 6 ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯔꯦ 6ꯅ ꯆꯨꯋꯤꯡꯒꯝ ꯁꯥꯏꯕ ꯑꯗꯨ ꯎꯕꯗ ꯀ꯭ꯂꯦꯌꯔꯅ ꯌꯨꯝ ꯑꯗꯨꯗꯗꯤ ꯀꯅꯥꯃꯠꯇ ꯆꯨꯋꯤꯡꯒꯝ ꯁꯥꯏꯅꯗꯦ ꯍꯥꯏꯔꯛꯂꯝꯃꯤ ꯂꯩꯃꯤꯟꯅꯗꯨꯅ ꯑꯁꯨꯝ ꯂꯣꯏꯅꯔꯛꯄꯅ 6ꯅꯁꯨ ꯀ꯭ꯂꯦꯌꯔꯕꯨ ꯃꯆꯟ ꯃꯆꯥꯒꯨꯝ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯗꯁꯨ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯃꯤ ꯆꯪꯂꯛꯄ꯭ꯔꯥ ꯍꯥꯏꯅ 6ꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯀ꯭ꯂꯦꯌꯔꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯀ꯭ꯂꯦꯌꯔ ꯇꯨꯝꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯔꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯀ꯭ꯂꯦꯌꯔ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯀ꯭ꯂꯦꯌꯔꯅ ꯎꯔꯔꯣꯏ ꯈꯟꯗꯨꯅ 6ꯅ ꯄꯣꯀꯦꯠꯇꯒꯤ ꯆꯨꯋꯤꯡꯒꯝ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯂꯣꯟꯅ ꯁꯥꯏꯔꯝꯃꯤ ꯑꯗꯨꯒ CCTV ꯀꯦꯃꯦꯔꯥꯗ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤ ꯀꯔꯤ ꯑꯣꯏꯔꯤꯕꯒꯦ ꯍꯥꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯌꯣꯡ ꯑꯃꯅ ꯗꯁꯕꯤꯟ ꯍꯥꯡꯇꯣꯛꯇꯨꯅ ꯑꯆꯥ ꯑꯊꯛ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯀ꯭ꯂꯦꯌꯔ ꯑꯗꯨ ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯊꯅ 6ꯄꯨ ꯀꯧꯔꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ 6ꯅ ꯀ꯭ꯂꯦꯌꯔꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯝꯃꯤ ꯀ꯭ꯂꯦꯌꯔ ꯑꯁꯤ ꯑꯣꯄꯔꯦꯁꯟ ꯇꯧꯈꯤꯕ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤ ꯏꯁꯣꯟ ꯁꯣꯟꯅ ꯂꯩꯔꯝꯃꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯃꯍꯥꯛꯀꯤ ꯄꯦꯁꯃꯦꯀꯔ ꯑꯁꯤ ꯑꯔꯥꯞꯄ ꯃꯐꯝꯗꯒꯤꯁꯨ ꯇ꯭ꯔꯦꯛ ꯇꯧꯕ ꯌꯥꯔꯒꯅꯤ 6ꯅ ꯀ꯭ꯂꯦꯌꯔꯕꯨ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨ ꯀ꯭ꯂꯦꯌꯔꯅ ꯎꯔꯗꯨꯅ ꯃꯍꯥꯛꯀꯤ ꯐꯤꯕꯝ ꯐꯒꯠꯂꯦ ꯍꯥꯏꯕ ꯎꯠꯂꯗꯨꯅ 6ꯇ ꯏꯪꯒꯤꯠ ꯑꯃ ꯇꯧꯔꯛꯂꯝꯃꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡ ꯆꯠꯊꯔꯕ ꯃꯇꯨꯡꯗ 6ꯅ ꯀ꯭ꯂꯦꯌꯔꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ 6ꯅ ꯀ꯭ꯂꯦꯌꯔꯗ ꯅꯁꯥꯗꯨ ꯐꯒꯠꯂꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗ ꯀ꯭ꯂꯦꯌꯔꯅ ꯃꯁꯤꯗꯤ ꯁꯨꯞꯅꯒꯤ ꯑꯇꯣꯞꯄ ꯊꯔꯁꯗꯦ ꯑꯃꯅꯤꯗ ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯇꯣꯏꯅ ꯑꯗꯨꯝ ꯊꯣꯛꯇꯨꯅ ꯂꯩꯔꯕ ꯌꯥꯝ ꯍꯦꯟꯅ ꯀꯩꯁꯨ ꯋꯥꯁꯤꯜꯂꯨꯕꯒꯤ ꯃꯊꯧ ꯇꯥꯗꯕ ꯊꯧꯗꯣꯛꯅꯤꯗ ꯍꯥꯏꯕꯅꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯁꯤꯒꯨꯝꯕꯁꯤꯗꯤ ꯀꯣꯇꯣꯅꯤ ꯀ꯭ꯂꯦꯌꯔꯒꯤꯗꯃꯛꯇ ꯏꯃꯨꯡ ꯃꯅꯨꯡꯅꯤ ꯍꯥꯏꯅ ꯐꯪꯖꯔꯤꯕ ꯍꯥꯏꯕꯕꯨ ꯐꯤꯠꯖꯔꯣꯏ ꯃꯇꯣꯝꯗꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯌꯔꯅ 6ꯇ ꯐꯣꯡꯗꯣꯛꯂꯝꯃꯤ ꯑꯗꯨꯒ 6ꯅꯁꯨ ꯃꯍꯥꯛꯅ ꯐꯪꯖꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯐꯦꯃꯤꯂꯤ ꯑꯗꯨꯁꯨ ꯐꯤꯠꯖꯔꯣꯏꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯅ ꯀ꯭ꯂꯦꯌꯔꯒꯤꯁꯨ 6ꯀꯤꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯀꯅꯥ ꯂꯩꯔꯤ ꯍꯥꯏꯅ ꯊꯤꯔꯛꯄꯗ ꯐꯤꯠꯖꯔꯣꯏ ꯅꯠꯇꯅ ꯑꯇꯩ ꯀꯅꯥꯃꯠꯇ ꯂꯩꯇꯕꯒꯤ ꯃꯑꯣꯡ ꯑꯗꯨꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯍꯧꯖꯤꯛ ꯀ꯭ꯂꯦꯌꯔ ꯑꯃꯁꯨꯡ 6 ꯑꯅꯤꯁꯨ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯑꯃꯅ ꯏꯃꯨꯡ ꯃꯅꯨꯡꯒꯨꯝꯅ ꯑꯣꯏꯍꯜꯂꯦ ꯀ꯭ꯂꯦꯌꯔ ꯑꯁꯤ ꯏꯁꯩ ꯇꯥꯕꯁꯨ ꯌꯥꯝꯅ ꯄꯥꯝꯖꯩ ꯍꯥꯏꯕꯁꯤ ꯎꯕ ꯐꯪꯏ 6ꯅ ꯍꯨꯏ ꯈꯣꯡꯕ ꯇꯥꯈꯤ ꯍꯥꯏꯗꯨꯅ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯇꯨꯝꯅꯕ ꯃꯇꯝ ꯌꯧꯔꯛꯄ ꯀꯥꯟ ꯑꯗꯨꯗ ꯒꯨꯟꯗꯥ ꯑꯃ ꯌꯨꯝ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯍꯩ ꯁꯤꯡꯂꯕ 6ꯅ ꯃꯅꯥ ꯃꯅꯤꯟ ꯏꯅꯥꯏ ꯅꯥꯏꯍꯟꯗꯅ ꯒꯨꯟꯗꯥ ꯑꯗꯨꯕꯨ ꯂꯣꯏꯁꯤꯜꯂꯝꯃꯤ ꯊꯧꯗꯣꯛ ꯑꯗꯨ ꯀ꯭ꯂꯦꯌꯔꯅ ꯈꯔ ꯃꯈꯩꯗꯤ ꯎꯍꯧꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯀ꯭ꯂꯦꯌꯔꯗꯨ ꯃꯕꯨꯛꯅꯤꯡꯗ ꯄꯥꯈꯠꯄꯗꯤ ꯌꯥꯝꯅ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ 6ꯅ ꯃꯁꯤꯗꯤ ꯁꯨꯞꯅꯇꯪꯒꯤ ꯑꯇꯣꯞꯄ ꯊꯔꯁꯗे ꯑꯃꯅꯤꯗ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯀ꯭ꯂꯦꯌꯔꯅ ꯍꯥꯏꯈꯤꯕꯒꯨꯝꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤꯗꯤ ꯇꯣꯏꯅ ꯑꯗꯨꯝ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯕ ꯊꯕꯛꯅꯤ ꯀꯩꯁꯨ ꯂꯨꯅ ꯍꯦꯟꯅ ꯈꯟꯖꯤꯟꯕ ꯗꯔꯀꯥꯔ ꯇꯥꯗꯦ ꯍꯥꯏꯕꯅꯤ ꯃꯁꯤꯗꯒꯤ 6 ꯑꯁꯤ ꯁꯥꯊꯤꯕ ꯃꯤꯅꯤ ꯍꯥꯏꯕ ꯀ꯭ꯂꯦꯌꯔꯅ ꯈꯪꯈꯤꯔꯝꯃꯤ 6ꯅ ꯀ꯭ꯂꯦꯌꯔꯗ ꯀꯔꯤꯁꯨ ꯊꯋꯥꯏ ꯋꯥꯕ ꯇꯧꯒꯅꯨ ꯇꯨꯝꯅꯕ ꯇꯧꯔꯣ ꯍꯥꯏꯔꯝꯃꯤ ꯀ꯭ꯂꯦꯌꯔꯅꯁꯨ 6 ꯂꯩꯔꯕꯗꯤ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯁꯣꯏ ꯉꯥꯝꯕ ꯌꯥꯎꯔꯔꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗꯒꯤ ꯐꯪꯕ ꯉꯝꯈꯤꯔꯝꯃꯤ ꯑꯗꯨꯗꯒꯤ ꯐ꯭ꯂꯥꯁꯕꯦꯛ ꯎꯠꯄ ꯂꯣꯏꯔꯗꯨꯅ ꯄ꯭ꯔꯖꯦꯟ ꯗꯦꯗ ꯑꯃꯨꯛ ꯎꯠꯂꯛꯏ ꯚꯤꯌꯦꯅꯥꯒꯤ ꯃꯐꯝ ꯑꯃꯗ ꯁꯣꯁꯥ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯗꯨꯄ꯭ꯂꯤꯀꯦꯠ ꯄꯥꯁꯄꯣꯔꯠ ꯁꯥꯅꯕꯒꯤꯗꯃꯛ 6 ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯄꯤꯗꯨꯅ 6 ꯑꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ 6ꯅ ꯁꯣꯁꯥꯗ ꯄꯦꯁꯃꯦꯀꯔ ꯑꯃꯒꯤ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ ꯈꯪꯕ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ ꯀ꯭ꯂꯦꯌꯔ ꯐꯤꯠꯖꯔꯣꯏꯒꯤ ꯃꯤꯡꯗ ꯄꯦꯁꯃꯦꯀꯔ ꯑꯗꯨ ꯊꯤꯒꯗꯕꯅꯤ ꯍꯥꯏꯅ 6ꯅ ꯁꯣꯁꯥꯗ ꯍꯥꯏꯔꯝꯃꯤ 6ꯅ ꯃꯉꯣꯟꯗ ꯇꯩꯔꯝꯕ ꯏꯁꯤꯡ ꯑꯗꯨ ꯆꯥꯝꯊꯣꯛꯂꯝꯃꯤ ꯃꯗꯨꯗ ꯃꯥꯒꯤ ꯈꯨꯗꯥꯡꯗ ꯇꯥꯔꯤꯕ ꯗꯥꯛ ꯑꯗꯨ ꯎꯔꯒ ꯃꯄꯥꯅ ꯃꯉꯣꯟꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯑꯀꯤꯕ ꯃꯥꯌꯣꯛꯅꯕ ꯉꯝꯅꯕ ꯑꯃꯗꯤ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯅꯕ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ 6ꯀꯤ ꯈꯨꯗꯥꯡꯗ ꯃꯩꯅ ꯆꯨꯗꯨꯅ ꯗꯥꯛꯐꯝ ꯑꯗꯨ ꯃꯄꯥꯅ ꯊꯝꯕꯤꯈꯤꯕꯅꯤ ꯁꯣꯁꯥꯅ ꯄꯦꯁꯃꯦꯀꯔ ꯑꯗꯨꯒꯤ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ ꯐꯪꯂꯦ ꯍꯥꯏꯅ 6ꯇ ꯌꯦꯡꯍꯜꯂꯝꯃꯤ 6ꯅ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ ꯑꯗꯨ ꯃꯈꯨꯠꯇ ꯏꯁꯤꯜꯂꯝꯃꯤ ꯑꯗꯨꯗꯒꯤ ꯄꯥꯁꯄꯣꯔꯠ ꯁꯦꯝꯅꯕ ꯐꯣꯇꯣ ꯀꯥꯞꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯁꯣꯁꯥ ꯑꯁꯤ ꯃꯁꯥ ꯁꯣꯜꯂꯤ ꯃꯈꯣꯡꯁꯨ ꯐꯖꯅ ꯆꯠꯄ ꯉꯝꯗꯦ ꯑꯗꯨꯕꯨ ꯆꯂꯥꯛꯇꯤ ꯌꯥꯝꯅ ꯍꯩꯕ ꯃꯤꯅꯤ ꯁꯣꯁꯥꯅ ꯑꯗꯨꯝ ꯉꯥꯡꯗꯨꯅ ꯗꯤꯂꯦ ꯇꯧꯗꯨꯅ ꯂꯩꯕꯗꯨꯗ 6ꯅ ꯊꯕꯛ ꯑꯗꯨ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ
6 pu lebhaliba mafam adudi makhada kom ama leiba lang oiramle sosana 6 pu kom aduda putahalami aduga sosana hairei nangbu sathi khroba mi kaya amana phangnaba thiri haibase aisu khangi nangbu pharga sinakibada ai $50 million phanghaugadoribani asi hairaduna sosana karemnaba minok nokpadu ubada 6 na sawraduna nomaina kapkhulaklami adubu kom adugi makum adu bulletproof oiramana sosadadi karimata soklamde adudagi sosana hensanda 6 leire haina pau pikirami somdana Miranda adu Berlin de yoramle mafamduda Carmichael na Miranda bu wahang pahong tawduna leramba ulagi 6 na aikoigi niyom thugairakpigi maramsi karino haina Miranda da hanglami adubu madugi paukhumdi Miranda gi machindagi phanglamde Miranda na hairei Bangkok ta chatringai mamangda aina 6 bu masak khangde 6 na pot ama pukre haina nakhoina hairibadu kari pot no haina Miranda na Carmichael da hanglaglami madudasu Carmichael na paukhum pibigi mahuta 6 adu hojik kada da leibano haiba nang khangbra haina oina hanglaglami maduda Miranda na khangde haina khumlami Carmichael na amuk nang sera program gi matang da kari khangbagi haina hanglakpada Miranda na thabak ama pangthok nabagi damak nangi mi thaba yaraktaba adugumba thabak adubu pangthok ananabagi damak nangna thaba thausabidraba mi sing aduni maduda Carmichael na mahairei makoidu grey man ni maral gi damak phajilaba criminal singbu mapunsi chupna agency asigi thabak tawhannaba khangatlaba sing aduni aigi mamangda leramba kangbuna hauramba thabak ni aikhoina hatokpa pamba mi sing hadananubagi damak thadokpa mi ni mahakki masak maming matam chuppagi oina mangalli makhoi amata mathong sakhide sikhiba natraga kaisum sangda amuk halakhiba ngakta oina tawi makhoi singdugi marakta 6 na aroibani mahaksu makhoi kanglukki haunabi liklam adu adum ilagle mahakna mi singbu sokhali adunani mahakna asumna oiriba asigumba miyoi amabu nangna kankhatnaba honari Carmichael na Miranda da chathariba wahang pahong aduda Miranda asi achumba ngangdre haina maral sibire aduga field duty digi suspend tawbagi wa phawba pukhalaklei tanjaduda 6 adu Vienna da leire haibagi message ama Carmichael na fanglami Carmichael na Miranda da sathoktana adum leyu nangi ka ado aigi mi singna thi humbagi thabak tawba loidri hairamlaga Carmichael adu chathirami adubu 6 su taraina thauna hangadaba misakti natte yaisinduna tabagi ngahak saina khangduna leijarabasu mafamdudagi matau kramna nanthokpa yagadage haibagi thorang tawba horakle magi khawda yawramba potsing adu lokthokduna magi akoibada leiriba potsingi phibam adu yengduna kari thorang tawsige khanduna kok thadaba horakle kati ama sijinaduna guha manba kom adugi manungda leramba ising pipe ama kakthatle nongmai maru mayam amadagi kantruk lokthokduna chawna pokhaiba yaba mawong ama semle ising pipe asauba amasu 6 na thugaiduna kom adu ising thangat halagle plane ama tongduna phitroi bu puduna lagliba Henson su 6 ki leifam khangkre 6 ki leifam Vienna da oina plane adu tanaba Henson na haibada yadabadagi pilot amabu makhong da Henson na nongmaina kapthalami upai leitraduna pilot sing adu su Henson na haiba inba tarami som da 60 komdagi thokpa nangdri mafamduda Henson gi kangbu yausilakpana halagle matik chabu khulai pairaba lanmi kharaga loinana sosagi leifam aduda yorakle sosagi chena loliba thonggak to loina thugaiduna changlaklei tawdawdu ubada sosana thongsing adu lolamdabana hena pharamba jani hairei maduda Henson na misak adudi kadaida leibano hanglakpada sosana aigi paisa di kadaino haina hanglaklami Henson na paisa pibagi mahuta wa makha tadana sosabu nongmaina kapthatuna hato pikre ising adu mathak yongna thangalakpa ngaiduna leiriba 6 na mafamduda Henson gi kangbu lakre haibasi khanglei Henson gi mi sing aduna yausilakpa matamdadi 6 na kom adugi manungdagi masadi soktanaba ising manungda luptharaga thauri amana trigger adu chingduna pokhai halaktuna khumjilliba makhum adu phakai halaklami maduda mafamduda changsilakpa mi sing adu paithoktuna tarami madugi khudong chaba lauduna 6 na mi sing adubu phudatpa horaklami mathang loisilamlaba matungda Henson na 6 ta nongmai namlaklami aduga drive adu kadaida lei yam thuna haira u haina hanglaklami maduda 6 na khangde haina khumlakpaga loinana grenade ama pin satokirami madu ubada thawai hingnaba Henson su khonglei thuna chongthokirami 6 na chongthoraktuna mafam adudagi nanthokinaba honarami adubu matung lomdagi Henson na amuk nongmai tamlaklami
Henson na pamba drive adu phangdrabanina Henson na 6 pu hatpadi halamde 6 na Henson da nangi khongum size kaya chawano haina hanglaklami tanjadu da Miranda su mafamdu da yausilaktuna wandhana ba hidak yawba nongmai ama Henson da kaptuna wandhalami Miranda na 6 pu wandhanduna gari maning da diki da namsinduna thawraklami hauzik Henson adu Croatia da laklami pangthanaba hidak kapkhibagi sekli tawduna changlaklami Hana CIA member oiramba Fitzroy amasung magi family bu phajinbagi damak Henson da Susan na yamna thina nganglami aduga 6 pu phaba ngamdabagi su chairami maduda Henson na isau langduna pot chai kaya langkhairaduna hairi aina khotnaribase nakhoina tawba ngamdaba thabaksing adu aina pangthoknabagi damakta khotnaribani masi tawnaba honabada nakhoigi rule mayam do inbagi dakar oide phaduna thamlamba Claire ga phaduna purakpa Fitzroy ga thengnazarami somda 6 su wakhal taraklami adubu punduna thambana karimata tawbadi ngamlamde Miranda na di 6 pu nungsiduna kaninglubagi wadi nate Miranda na hairi nangna tawkhiba thawong singduna maram oiraga aisu Carmichael na chingnare hauzik aigi service career khudong thiningai oiba phibam amada leire nangna tawriba sing aduda ai yawde haibasi nangna makhoida haigadabani nangna 4 dagi lawkhiba drive adu karigi pisilakidabano maduda 6 na hairi makhoina aingonda hanagi agent ama hadhankre mathangda ai halhalakpa yai madugi mathangda nangi taransu lakpa yai Miranda na 6 ta 4 dagi lawrkiba drive adu kadaida thambano haina hanglakpada 6 na drive adu hojik prakta thakre Margaret ki manakta soingamdana lei haina khumlai 6 pu Henson na makut chanduna phage tawrakhiba kan aduda kanagumba amana 6 pu mateng pangduna nanthokhanki haibasidi Henson na khangle adubu matangduda Henson di wanthakrabani 6 pu Henson gi makuttagi nanthohankhibada mateng pangkhibadu Miranda ni haibasidi Henson na khanghaudre Henson na Bangkok ki CCTV footage sing check tawba matamda drive adu 6 na courier da thakre haiba khangba ngamlami munna kupna yengsiluba matamda drive adu prakta thakre haibasidi Henson na khangba ngamlami adudagi Henson na Fitzroy bu ot naiduna prakta 6 ka chanana tinaba kana leibagi haina hanglami haidu u yade haiduna Henson na Fitzroy gi khujin adu mathang plus na chap tuna satuklami asiki matik China khanglaba asi fawbada Fitzroy na karimata haidoklamde ahoina dum Henson da noksilami adudagi di Henson na masina di yararoi khalladuna Claire bu amuk lakna na ba tawrakpada upai leitraduna Fitzroy na prakta leiba Margaret ki leifam adu haidokhirami somda Miranda amasung 6 prakta yoraklami makhoi Margaret ki manakta laklami drive adu mafamduda tekta kaidana leiri haina Margaret na hairami aduga mahak cancer last test ta leiraba maramna tha ahumgi manungda soidana siragani haina su phongdoklami wafam aduda 6 na Margaret ki damak nungaitaba phongdoklami aduga drive aduda kari yawbage haina 6 na hanglakpada Margaret na drive aduda yawramba aronba photo video khudimak loina hangdoktuna hairai asuk kuibasi Carmichael na aronba aina yadaba potching lalonbagi thabak chathari khudimmaksi mahakna CIA da leibagi khudong chaba lawduna tawba ngamlibani CIA da leiba maramna magi damakta di thabak sing ase yamna laina pangthokpa ngamba haibadu oire hauchikti mahak sarkar na haiba sutatre mahakna masamak malem sida kwaidagi chawba mi ama oidaba yade haiduna khonaduna leiri achau crime thokliba sing ase Carmichael gi khut loina yawribani khudimak ase Sierra 4 na loina khangdokhibani aduga Carmichael gi aronba asengba khudimak drive asida loina hapjinduna thamlambani aduga Carmichael gi asengba masak adu miyamda khanghanaba Sierra 4 na honarambani masi Carmichael na khangmakpadagi Sierra 4 bu hatnaba nangbu tharakhibani makhoina asumna wari sanaringe aduda Henson na mafam aduda sangsar gi kwaidagi tamthirba mihat mayam ama mafam duda tharaktuna maduda Margaret na 6 amasum Miranda bu sien khinaba hairami aduga bulletproof gari amagi so supirami Margaret ki yum adu singna sana kaibadu Henson na asomda screen achouba amda kapthoktuna yengduna lerami Miranda bu hana mafamdudagi senhan khirami aduga bom phawba kapsilakpadudadi floor makhada phawtharaga senkhiba yaba aronba lambi aduda Margaret na 6 pu senhan khinaba honarami aduga Margaret ti Henson na tharakpa mi sing adu changlakpa matamda thengnanaba leihongnaba thorang torami 6 nadi Margaret yaudana chatloi harami adubu Margaret na mathaktagi lok tawsin khibana upai leramde Margaret na hari
ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯁꯤꯒꯗꯕ ꯀꯨꯏꯗ꯭ꯔꯕꯅꯤ ꯅꯪ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯔꯣ 6 ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯄꯥꯟ ꯂꯣꯝꯗꯒꯤ ꯃꯥꯔꯒꯔꯦꯠꯄꯨ ꯀꯟꯅꯕ ꯑꯃꯨꯛ ꯆꯪꯂꯛꯅꯕ 6 ꯑꯗꯨ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ ꯍꯦꯟꯁꯟꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯔꯒꯔꯦꯠꯅ ꯒ꯭ꯌꯥꯁ ꯂꯣꯏꯅ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯒ ꯃꯈꯨꯠꯇ ꯂꯥꯏꯇꯔ ꯃꯩꯈꯦꯠ ꯑꯃ ꯄꯥꯏꯔꯒ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏꯇꯔ ꯑꯗꯨ ꯈꯦꯠꯇꯨꯅ ꯍꯦꯛ ꯄꯣꯈꯥꯏꯔꯛꯄꯗ ꯍꯦꯟꯁꯟꯒꯤ ꯃꯤ ꯑꯌꯥꯝꯕꯗꯤ ꯁꯤꯔꯝꯃꯤ 6ꯅ ꯃꯄꯥꯟꯗ ꯐꯥꯎꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝꯗꯨꯗ ꯄ꯭ꯔꯥꯏꯠꯀꯤ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯃ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ 6ꯄꯨ ꯐꯥꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯑꯗꯨꯗꯒꯤ ꯍꯦꯟꯁꯟꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯇꯝꯊꯤꯔꯕ ꯃꯤ ꯍꯥꯠꯄ ꯃꯈꯩ 6ꯄꯨ ꯐꯥꯅꯕ ꯌꯥꯊꯪ ꯄꯤꯈꯤꯔꯝꯃꯤ 6ꯅ ꯄꯨꯂꯤꯁꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛꯀꯁꯨ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ 6ꯄꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ 6नदी मफमदुदा हेंसनगी मीसिंग लाकदोरे हाइबसी खंगलमी अदुगा मफमदुदा अकाय अतोय मयाम अमा थोक्तुना लांजद्रब थवाई कया मांगबा याबगी फिबमदा लैरे हाइबसी 6 न खंगलमी अदुना मिसम सिंग अदु हननखिदुना मफम असि यामना थुना हंगहल्लु हाइना 6 न पुलिस सिंग अदुदा हाइरमी पुलिस सिंग अदुना 6 की वादु थगोइना तादबदगी 6 न मिसम सिंग अदुबु चेनन खिननबगी दमकता पुलिस अदुगी नोंमै अदु मुंदुना मथक्ता ब्लैंक फायर तोरमी नोंमै मकोल ताबदा मिसम सिंग अदु काय कायदुना चेनखिरमी तांजादुदा खोंगलै थुना हेंसनगी मीसिंग यौसिलक्तुना नोंमै मरुगी नोंग सुथालक्लमी मदुदा मफमदगी पुलिस मयाम अमा असोकपा असि अना कया यावरमी मार्गरेट अमदी प्राइटकी पुलिस मयाम अमा हाटपा असिदा सोइदन मिवा थानब तारे खनबदगी सुजेंदी मकोक सारमी 6 न लैमाइदा तादुना लैबा नोंमै अमा खुंगतनब होनरमी अदुबु हेंसनगी मीसिंग अदुना कापसिलक्पा मरुसिंग अदुना 6 पु मंगम सानहंद्रे हेंकपना पुंदुना थमलबा मी अमबु नखोय मयाम संगदुना फाबा ngamdriba करिगिनो हाइना हेंसनना मागी मीसिंग अदुदा लाउसिलमी मदुदा पुलिस मयाम अमा लैबना हेक्ता चंगसिनबा यादबगिनी हाइना मफमदुदा कापनदुना लैरिबा हेंसनगी मीसिंग अदुना खुमलक्लमी थौजिलक्पा पुलिस की गाड़ी कया अमसु जरब साना कापथतुना थुगाइरमी 6 ना उचिन्ना चिन्ना नोंमै अदु मखोंना कोचिनदुना खुल्लगा पुलिस सिंगबो हालिबा हेंसनगी मीसिंग अदु कापतुना हाटपा होरक्लमी अदुगा मागी हैंडकप अदु कापथतके तौरपा मतमददि नोंमै मरु अदु लोइथोखिरमले 6 पु हानबा थौजिलक्पा हेंसनगी मीसिंग अदुना 6 पु हाननबगिदमकदा गाड़ी अमा थौजिलक्पा मतमदा 6 ना मैगजीन अमा पुलिस असीबा अमगी मसादगी लौथोक्तुना पुल्लिबा हैंडकप अदु कापथतलगा नानथोक्तुना चेनथोकपा नंगहौरमी शहर अदुदा याम चावना अकाय अतोय थोकहनबा मयाम अदुगी टेक्साक पुगनी खनबदा सुजेन हेंसन द यामना सावरमी 6 ना नानथोक्तुना चेनब होनरिङै हेंसनगी मीसिंग अदुना गाड़ी थौदुना अमुक तानरई मिरांडासु मार्गरेट की बुलेट प्रूफ कार अदु थौदुना 6 पु कन्नब लागलमी 6 ना याम वाना हेंसनगी मीसिंग मथंग मथंग माइथीबा पीरबा मतुंगदा मिरांडाना थौरपा गाड़ी अदुदा चोंसिलक्लमी मतांग असि फिल्म असिगी यामना फजबा एक्शन सीन अमा ओइरे अइना लीबदा एक्शन खुदिमक लोइना हाइबदा फजरोइदबा लैबगिनी मयामना फिल्म असि येंगबिबा मतमदा एक्शन सीक्वेंसिंग असिगी महाउ सोइदना खंगबिगनी हेंसन थाकिबा मीसिंग अदु लोइना सिरे मी अमखक फानब होनबदा हेंसन गी टेंगोल तुमले मसीदनी 6 असि कयाम यामना साथीबा मीनो हाइबा मयेक सेंगलक्लिबसि थोकलिबा थौदोकसिंग असि थेंगनरबा मतुंगददी मिरांडासु CIA गी मरोमदा लैरिबा अमोटपसिंग अमसुंग 6 की असुंबसिंग अदु खंगलदुना वखल ताबा होरकले हेंसनना मागी मीसिंग अदुगी रिपोर्ट कौरमी अदुबु कनामतना खुमलक्त्रे हेंसन की थौरांग अदु माइ पाक्त्रे अदुगा अकाय अतोय मयाम अमा थोकले अदु फावबदा 6 पुदी फाबा ngamdre हाइदुना सुजेना हेंसन द यामना सावरमी हेंसन सु तौफम खंगदना मकोक सारिङै तंजा अदुदा लोन वोकना हेंसन द रिपोर्ट पीरुदुना हाइरई अई हौजिकसु 6 पु तानरी अईगी तमिलगी मरुप हाइना कौरदुना हेंसन न वोल्पता 6 पु सोइदना फारगा मंगोंदा सिननबा याथंग पीकिरमी अदुगा याम चाउथोकचना सुजेंदा ओनसिलगा अईना तौरिबसिंगसिदि कनामतना तंबीबा ngamloidaba थबकनी हाइरगा थोखी मिरांडा अमसुंग 6 अदु मफमदुगी हॉस्पिटल अमदा चंगलक्लमी मफमदुदा क्लियर की पेसमेकर अदु ट्रेस तौदुना हौजिक क्लियर अदु कदाइदा लैबनो हाइबदु खंगदोकनबो होनरमी मखोइना मनुंगदा चंगदुना खुदिमक अदु चेक तौदुना येंगलुबा मतमददि क्लियर अदु हौजि क्रोशियादा लैरी हाइबा खंगबा ngamlami अदुबु तंजादुदा वोल्प लाक्तुना 6 ता अटैक तौसिलक्लमी 6 सु मखुत्ता फाउना थिंदुना सोक्लमी मिरांडा अमसुंग 6 अनि चंगदुना वोल्पु माइथीबा पीनबो होनबदा ngamlamde
6 nasu wolpu khara makhai di fudat pani adubu masada asokpa leikibana wolp na di laksaba helami 6 adu wolp na puksep tasu kati na thinduna sokle wolp asidi yamna hai singba misak oirami matomtana 6 amasung Miranda bu yamna laksana nairami aduga 6 tagi drive adu yauna loket adu munduna pukhirami thoknau mingsen thugaiduna phawdoklaga hekta chungthokirami wolp na mapanda thorokpada policing na wolp pu phana bonarami adubu wolp na kadar tawraga police tubu kapthatuna hatoklamlaga bike thawduna mafamdudagi yangna thawkirami Miranda amasung 6 na wolp pu tananaba honarabasu ngamkhidre makoi ani wolp na naikhairambagi yamna sokle makoi ani huigi layengpam amada changlaktuna asokpasing hidak tawduna potharami Miranda na 6 ta hanglai nangna jail da changurido karigino maduda 6 na haire aigi ipana inaw nupabu hanjin kerak hanna thina phuviki nomadi ipana mabu hatokadabagi mawongda toroklami namitudadi inaw nupadu hingani haiba thajaraktabadagi aina inaw nupabu kannanabagi damakta ipabu hatkibani madugi damak aibu jail da thajinkhibani Claire ga Fitzroy gadi numidang tenjil alabasu pothapam khangdana lerami 6 na aikhoibu kanbiba lakadra haina Claire na Fitzroy da hanglakpada Fitzroy na haire karigumba mana chatpa ngambu oiramba taragadi thong asida soidana changlakani haina Claire gi pukning themjin birami somdana wolp na drive adu puduna Henson gi manakta laklami aduga drive adu Henson da sinarami 6 amasung Miranda su mafam du khangba maramna mafam adu da yausilaklami mafam du da leiramba guard ani su hana losing sijinaduna hatoklami aduga sakti leiraba khulai kaya sinanaba thorang tawduna leikre Henson na nupi macha amabu hatokadawre haibasi makoina sanariba wari adudagi wolp na khangba ngamlami adubu mara lejitaba nupi macha amabu hatpa haibasidi wolp na pamlamde wolp ki phangpham thokpa senpham adu piraga thadokhinaba Henson na magi misingda sinarami tanjaduda mapalomdagi 6 amasung Miranda na mai muthalakpaga loinana helicopter amasu kapthaduna thugaiduna attack tawsinba horoklami Pibam aduda Henson na magi mising adubu mikup na humsing na kulay matik chana paiduna section na leibaga loinana attack tawraklibasing adubu mayok nanaba thawrang toholami aduga wolf ki paisa adusu piru khinu haina thina cheraklami Henson na wolf da asawbu ulibasi wolf na Claire bu hanan ningdabagi mawong ama uluba aduga wolf na 6 pu hatoklamdana lakpagi 6 na wolf ki matung inaraktuna haujik makhoi gi leifam asida 6 na landarakle haina Henson na khanbagini adubu tasengbadi 6 na mafamduda lakpadi wolf ki matung inaduna lakpa natte Claire gi pacemaker track tawduna mafam adu khangbagi lakpani 6 na Henson gi mising ado mathang loisinba horaklami tawdo aduda Fitzroy na Claire bu soingamdanaba kangthonda lumduna lehelami Claire di Fitzroy na 6 changlakani haikhiba thong aduda asa amaga loinana adum yengduna lerami Fitzroy na haikhiba Claire na adum yengduna leijaba thong adumak hangduna ka aduda 6 changlaklami madu ubada Claire adu yam penjana haraujaba loinana Fitzroy su 6 ubada haraujarami 6 na Claire amasung Fitzroy bu mafam adudagi puthokduna thoraklami Miranda su bom kaptuna mi tankhairami tawdo aduda Henson su thawai waba hengalaklami Henson na Claire bu phaduna thamlamba ka adu yorpa matamdadi kanamata leramdaba aduda mafamduda 6 yorakre haibasi khangle aduga yam sauna chiduna leiriba magi mising aduda nongmaina kapsilami 6 na su mamangda leramba Henson gi mi khudimak lairam lenda thakirami 6 ki team adu mathaklomda asum lakpada Henson gi mising na nongmai maru mayam ama kapsilaklami maduda Fitzroy di nongmaina panduna thina soklami Fitzroy na haire nang Claire bu puduna chatkro ai yagadaba mandre Claire na di makhura Fitzroy bu hundoklamlaga chatpa ngamloi haiduna yamna kaplami adubu Fitzroy na Claire da 6 ka chatkhinaba checksin na sinarami upai leitrabada 6 na Claire bu mafam adudagi puduna chatpa tarami makoi ani makhada isingda chungthakirami Henson na Fitzroy gi manakta changsilakpa matamdadi Fitzroy na siramdai sida Henson bu hatoklamlage matagum makutta grenade ama paiduna Henson bu ngaiduna lerami adubu salak haikraba Henson na magi guard amabu magi mamangda thachin handuna bom adu pokhairakpa matamda masa kanjahorami guard aduna Henson gi usin oikre aduga Fitzroy di
चाउना पोखाई खिबा अदु उबदा फिजरोय अदु ताइबंगपान थादोखरे खल्लुबदा क्लियर अदु ओ खोंगना कप्तुना तेंगथारमी सोमदना मिरांडा ना वोल्फ का थेंगनबदई मखोय अनि अमुक फुनरगलमी वोल्फ ना मिरांडाबु लाक्चना फुदुना तुहल्लबा मतुंगदा हाइरई आई मखोय की पैसा अदु दरकार ओइद्रे मखोय असिदी इकाई खुमनबा याबा मीसिंग नते असी हायरदुना वोल्फ ना ड्राइव अदु मिरांडा दा सिनरमी अदुगा वोल्फ अदु मफम अदु थादोक्तुना चटखिरमी सोमदना हेंसन सु 6 पु तानरक्तुना मखोय अनि नमनरगलमी तौफम खंगद्रबा क्लियर ना 6 पुदी कन्नबा होनरमी हेंसन की मथक्ता अटैक तौनबा होनरमी क्लियर ना फ्लेयर गन अमना कापदा हेंसन की मनंगन पालमी हेंसन न चाइना खांगलिंगै मुन्नरिबन नोंमै अदु 6 ना कापथोरकपदा हेंसन की खुदसा खरक तत्खरे अदुबु हेंसन की मी अमना 6 पु कापथनबा होनरकपदा 6 अदु इसिंग द ओंथखरे हेंसन की मी अदुबुदी 6 ना हातोखरे अदुबु हेंसन न कदर तौदुना क्लियर बु फादुना मैच अमगी मनुंगदा चंखिरमी 6 ना कोइथि थीरबा मतुंगदा क्लियर बु फादुना थमलिबा हेंसन अदु मैच अदुगी मयाइदा थेंगनरमी असोमदगी मिरांडा ना स्नाइपर अमा पाइदुना हेंसन द टारगेट तौदुना लेरमी अदुगा 6 दा हाइरई हेंसन अदु अइगी टारगेट लेरे अइना मागी मथौ मंगम लाइन लोइसनबा यारनी मदुदा 6 ना मिरांडा दा हेंसन द कापलक्तनबा हाइरमी हौजिक 6 अमसुंग हेंसन अनि खुला याउदना कनाना हेना साथीबनो हाइबदु चांग येंथोकननबा मतम अदु लागले 6 ना मागी खुलाइसिंग लोइना लंगथोखिरमी हेंसन सु क्लियर बु थादोरकलमी क्लियर न चेंसिलक्तुना 6 ता कोलमे मिरांडा न हेंसन बु स्नाइपर न सेट प यारबनी अदुबु हेंसन से अरोइबु ओइना मरिन तेंगे खनबदगी 6 ना मिरांडा दा क्लियर बु पुरगा मफमदुदगी चटखिनबा हाइरमी क्लियर नदी हेंसन असी मकोक चाकप मीनी मागा मानरुनो आई नंग थनमगा चटप ngमोय हाइना कपलमी अदुबु 6 ना क्लियर दा मसीदी सुपनतंगी अतोप थर्सडे अमनी हाइरमी हाइबदी सिगुम्बा थौदोकसिदी कोतो कोतोनी हाइबगुम्बनी 6 ना महाक कैसु तौरोय हाइना थाजब पीबग लोइनना क्लियर दा पखतनबा फजन सिनदुना मिरांडागा थेंगनगदब मफम अदु ताक्तुना थादोखिरमी क्लियर ना 6 ता हेंसन अदु मरिन तेंगो हाइरमलगा चटखिरमी नोंसु तपना तपना nganthorokle मखोय अनि नुपा थोकना पेन फुदतनरमी मखोय अनिमक मांगजौनना असोकप मयाम अमा लेरबनी अदुबु मकोक चाकपदा तमथीबा साथीबदा हेंजिनद्रबा अनि थेंगनरकपदा अनिमक सीबा नाबा किनदे अनिमक अमना अमबु लाक्सबा ngamnade अदुबु कुइना फुनरकलबा तुंगदा 6 ना लाक्सरकपदगी हेंसन ना कदर हेक्ता तौरई हेंसन ना 6 पु इसिंगदा नमसिनदुना हाटकदबगी तौरकलमी ममांग थक्ता मपान माबु इसिंगदा नमसिनदुना लाकनाखिबा कया अदु निंगसिंगलखि अदुदगी तपताना फुदतनरबा मतुंगदा 6 ना हेंसन बु ngakthi chaptuna hatlage tawrlaba kanaduda सुजेन लाक्तुना हेंसन बु नुमैना कापतुना हातोकलमी अदुगा 6 पुसु अमुक मखोंगदा कापथलमी सुजेन हाइरई थोकिबा थौदो खुदिमक असिगी मराल पुंबा हेंसन दा ताइनरगनी अदुबु नंगना साखी ओइदुना मराल खुदिमक हेंसन गिनी हाइगदबनी क्लियर बु पुंसी नुंगसांगना हिंगनबा पामलबदी अइना हाइबु खुदिमक नंग इनगदबनी नंगदी जेलदा अमुक चंगबताई अदुगा नंगबु अइना करिगुंबा कांदा अतोपा मिशन दा नंगबु सिजननबगीदमक जेलदगी लौथोकनी मरमदी नंग असिगुंबा थबकसी यामना हैसिंगी सुजेनगी वाफमसिंग असिदगी अखोइना खंगले मदुदी क्लियर अदु फाजिनदुना थमलगा 6 पु खुलाई ओइना सिजनगी खनबगी सुजेना 6 पुदी हाटखिदबनी सुजेना असुम सांगना ngang लेबदुदा 6 ना खुद थांगलकलमी सुजेना करी हाइनिंगबनो हाइना हंगलकपु मतमदा 6 ना हाइरई नंगी थौरांग अदुदा अइबु हिंगना थंबगी थौरांग यावब्रा हाइना सुजेनदा हंगलई सुजेना यस हाइना खुमलकलबदा 6 ना अदुदी खरे थुना चटनबा तौसे इ यामना थोखरे हाइरकलमी अदुदगी मफमदुदा पुलिस मयाम अमा यवरकलमी अदुगा 6 पु मेडिकल ट्रीटमेंट पिनबगीदमक पुखिरमी क्लियर बु उबदा थवाई वादनबा 6 ना इंगित तौरमी मिरांडा बुसु फादुना पुखिरमी सुजेना ड्राइव अदु पुदुना चटखिरमी हप्ता अनिगी मतुंगदा वाशिंगटन डीसी दा CIA गी इंक्वायरी फमलमी मफमदुदा सुजेन कार्माइकेल अमसुंग मिरांडा यवरमी थोकिबा थौदो खुदिमक हेंसन गी मराल ओइना ताहलमी सुजेन पुरकप ड्राइव अदुदी कार्माइकेल ना मांगजौनना सुदत्तुना मांगहनख्रबा मरमना मखोइगी अमोटप मरानसिंग लोइना लोसिनख्रे मिरांडादी लोइना खंगलिबनी अदुबु करिसु हाइखिद्रे मीटिंग अदुदा मिरांडाना ngangadaba वा खुदिमक हाने इथोक्तुना
Carmichaelna Mirandada pikrabani. Carmichaelna haiba inbagidamak Carmichaelna Mirandada nang yamna singba nupini hairami. Maduda Mirandana changsilaktuna karigumba Claire gi mathakta phattanungda hek thokpada aina nangi nathakta thabak paikhalakani hairami. Claire adu Virginia gi yum amada house arrest tawduna thamlamba ulagi. Susan amasung Carmichaelna 6 pu layeng duna thamliba mafam aduda laklami. Khulai matik chana pairaba security mayam amana 6 pu ngaktuna lerami. Carmichaelna 6 pu hatokhragani hairakpada Susan hairai. Claire phajili makhaidi mahakpu yamna kanaba khulai ama oina sizinaba yadoini. Madu pumnamak oirasu 6 pu hingna thamba haibasi khudong thirakani aduna hatoktaba yadabani haina Carmichaelna phongdoklami. 6 pu senaribasing aduna 6 adu sauk thau yade wasu ngangde hairami. Carmichaelna adudi mahaki brain adu sokhrabazala haina hanglami. Adubu makhoina mafamduda yorakpa matamdadi 6 mafamduda leramdre. Guard singi asiba haksang khara oina taaduna leramle. Somdana Claire na leiriba ka aduda Claire na Dix ama phanglami. Maduda isai hauna thau haina thaba Claire na thengnarami. Madu 6 na thamlambani haiba Claire na khanglami. Loinana haujik 6 na mahakpu kanba laklei nongmai kapnarakadawre haibasisu khanglami. Claire na isai hauna tharami. Aduga mana mensinduna khanglami. Mapanda nongmai kapnaraklami aduga mapanda leramba lanmising mathang sikhirami. Ka adugi thong hangdoraktuna 6 na Claire gi mangda leblari aduga ai mafamsidadi chewing-gum amata saijaba yagadra hairaklami. Claire na harauna 6 ta chensinduna konchilami aduga gari ama thauduna 6 na Claire bu puduna chatkirami. Film asida Henson hatkhrabasu mahik mapi Carmichael di hatkidri aduna Carmichael na 6 pu hatnaba soidana thirakini. Maduna mathangi part laklabadi ulakpa yai aduga Carmichael gi phatraba aronba masak adu 6 na mayamda uthoknaba honarakadra haibadusu next part laklabadi soidana khangba ngamgani.